mayambo anba muktada kaliribina taram lokchari. Ngasi su mayamgidamagda pudu lakchariba movie si mamina Raja Saab. Aduga movie si yamna paktaba movie amsu wari. Prabhasna kari wakan kaladuna masigi movie sida ek tawge haiduna kaluribna habisichu mayamna movie sigi matangda ber review kavalam taraduna khamgani. Maramaduna movie sibu phazaribra natragana phazadabra habisichu mayamna wari sibu taraga khambigani. Movie sigi wari si liba matamda soikibalan kiba yawba taragasu mayamna ngapigani. Movie sigi wari si Narsapur hariba Hyderabad laiba jungle amadagi horakhe. Masida aikoina uba fangliba ase ward boy amana ambulance amada asiba hakchang amabo maake aroiba mathong mangom pangthoklamaduna mahak mafam amada saba thapalami. Maduna mahana asiba dugi asti du chapu amada haptuna puduna lapa matawad uruba matamda hotel adugi mapudun haraklibasina mafam asida outside asapot porapaya de haduna harakhe. Maduda maside asiba hakchang rate maside asti ni haduna harakhe. Aduga asti sibu mai thatolu waidamukta ai lupa chongwa phangi haduna harakhe. Asiba hakchang adu poloiba matamda mahana asiba hakchang adudagi pose kharaga lupa chongwa ga du phangakibani. Madudagidi mahana pariba lupa chongwa adu mafam khangdana paiduna chalami amasung paisa adu jungle lamda sumasum pachalami. Madawasuna ward boy dasu paisa adu koitanta naraduna mahak mafam amada yorokhe. Jungle tuna sumasum chalappa matamda mahak mafam aduda komodo dragon amana mahapu kihalami. Habidi masi lizard makal chawwa mani. Madawasuna ward boy duna sumasum chalappa matamda mahak mafam aduda habili achawum thinarami. Aduga habili du hang dur lerambagi mong adasu mahana uba phangkhe. Manung changpa matamda mahana mafam aduda pending kharabu uba phangkhe. Mafam aduda spider camera su yegli. Aduga madra yeliba laising aduna mi camera hypnosis tawwa yarami. Habidi sumalang da thon bayakhe. Mafam da yeliba laising amasung leiriba position aduna mahapu koitan tanabagi mong amasung kochachatbagi mong main uba phangkhe. Aduga mafam aduda leiriba habidi habili duda leiriba position ase yamna nanglingai wai. Madugi mathakta mafam aduda hodong amasu matamaka onthokduna chatpagi mong ase akoina uba phangle. Ward boy duna pawni petition madagi mangondagi paiduna chakhiba lupa chongwa aduni maramadra mahakti paisa adubu asmak thiduna lerami. Tawbutubu mahakki maningda manga kaktuna leiba nupa amana mahakki maningda laupagi mong ase akoina uba phangge. Tawbutubu mahanadi mi adubu uba phangkhide thoksarude. Mafam adura yamna chawpa chokri amasu leibagi mong ama uba phangkhe. Aduga mafam adura leiriba piano adu matanda khongjarapagi mong amsu mahan uba phangshakhe. Matigdi mahana makala taduna leiriba paisa adubu khunge aduna changchalba matamdadi somnakana chokki dudi pre namakhe. Aduga mahana mafam aduda mathong murang khangdaba khonjel kharsu taba phangkhe. Khonjel aduna haraklibase asiba hakchang adudagi nangna laukhiba posation adu mafam aduda loina thammu aduna harakhe. Ward boy dusu kiraduna mahana laukhiba posation adu mafam adura loina thamkhe. Mafam adura mahana thamlibase paisa adune kudopani amane locket amane ghari amagani. Aduga mahana posation adu thamamduna mafam aduragi tholake tawba matamada ma kaktur leiriba mi idra mangon edik tarokhe. Madigdi mathangki sinduna aikoina uba phanglibase atapa kungang amada Raja Saab hariba napasibu uba phangli. Aduga mahakki maming ase asambida Raju haina kawi. Mahakki mama mapa leitre. Mahakki mabog amati lei. Aduga mahakki mabog asigi maming asina Gangama kawi. Gangama haribase Alzheimer hariba laina asina nai. Habidi mahak ase kauganbagi laina adu nai. Aduga nupi asina ningsinglibase sumnatagi mahakki nupa kanak Raju hariba nupa ase khaktani mahana ningsingliduna leribase. Mahakki nupa ase 1950-1960 adwagi matamadada tifam khangdana mangkhrabani. Matamadadagi mahak ase amuh hana mahakki manakta halaktre maramaduna maram asina Gangama hariba nupisina mahakki nupa adubu thijaduna leiba natana upai lekkide. Mabuki matawadura somnakanda Raju hariba nupa adudi wakhal yamna nungaijaramde. Aduga Rajugi maruba ama lei mahakki maruba asina Anita kawi. Makoi imung manungda mahana toina mating pangi paisa phaupa damak pirami. Anitana Rajugi mating panglibase mahana Rajubudi nungchijai adubu mahana nomata phongdokhibati leite. Mahanadi Rajuga lohomba pamle. Adubu Rajunadi Anitana mahapu nungsijaba taragasu khangna mahana Anitabu mahana paisa longlapidamata sizinarami. Anitagi mapasi yamna inakara khunba misaga moi maramaduna Rajuna paisa taga orappa matamda Anitadagi hetapoi. Matawasuna Anitana su mahapu nungsiruba kaubanina paisa adu adumak pirami. Nakai dura leiriba mising aduna Rajuda ngaujabai mong adu uruba matamda somnakanda Anitadi yamna sauningbai mong amsu aikoina uba phangle. Rajugi mabongnadi mahakki mabog ase mamangthake matamda Raja Maharajagi imungdagini haduna harakhi. Adubu masigi wariste mabongna mangonda hanjana haiba hemanmaduna
ꯃꯍꯥꯛꯁꯨ ꯃꯕꯣꯛꯅ ꯍꯥꯏꯕ ꯋꯥꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯊꯥꯖꯔꯝꯗꯦ꯫ ꯔꯥꯖꯨꯒꯤ ꯃꯃꯥ ꯃꯄꯥꯅ ꯔꯥꯖꯨꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯍꯨꯟꯗꯣꯛꯑꯝꯗꯨꯅ ꯆꯠꯈꯤꯕ ꯍꯥꯏꯕꯗꯤ ꯂꯩꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯔꯥꯖꯨꯅ ꯂꯩꯃꯤꯟꯅꯔꯤꯕꯁꯤ ꯖꯟꯃꯗꯒꯤ ꯃꯕꯣꯛꯀ ꯂꯩꯃꯤꯟꯅꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯔꯥꯖꯨꯅ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯇꯧꯕꯇꯕꯨ ꯃꯕꯣꯛ ꯑꯗꯨꯅꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯀꯅꯛ ꯔꯥꯖꯨꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯕꯅꯤꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯑꯗꯨꯃꯛ ꯋꯥꯟꯊꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯔꯥꯖꯨꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯥꯖꯨꯒꯤ ꯃꯕꯣꯛꯅ ꯈꯟꯖꯔꯤꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯁꯨ ꯅꯨꯄꯥ ꯔꯥꯖꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯀꯅꯛ ꯔꯥꯖꯨ ꯑꯁꯤꯕꯨ ꯊꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯔꯥꯖꯨꯁꯨ ꯃꯍꯥꯛꯀꯤ ꯃꯕꯣꯛꯀꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯨ ꯑꯗꯨꯕꯨ ꯊꯤꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯕꯣꯛꯇ ꯁꯤꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯔꯥꯖꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯃꯨꯁꯂꯤꯝ ꯑꯃ ꯎꯅꯕ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯃꯍꯥꯛꯀ ꯀꯥꯞꯃꯤꯟꯅꯕ ꯐꯣꯇꯣ ꯑꯃ ꯎꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯔꯥꯖꯨꯗ ꯍꯥꯏꯔꯛꯈꯤ꯫ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯔꯥꯖꯨꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨ ꯑꯗꯨ ꯌꯥꯎꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨ ꯑꯁꯤ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤ ꯊꯤꯕ ꯈꯪꯗꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯐꯣꯇꯣꯗꯨꯗ ꯌꯥꯎꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯔꯥꯖꯨꯅ ꯈꯜꯂꯤꯕꯁꯤꯅ ꯃꯍꯥꯛꯀꯤ ꯃꯄꯨ ꯑꯁꯤ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯂꯩꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯛꯈꯤ꯫ ꯔꯥꯖꯨꯅꯁꯨ ꯃꯍꯥꯛꯀꯤ ꯃꯄꯨ ꯑꯁꯤ ꯍꯤꯡꯂꯤ ꯍꯥꯏꯕꯁꯤ ꯈꯪꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯗ꯭ꯔꯕꯥꯗꯀꯤ ꯆꯥꯔꯃꯤꯅꯥꯔ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯃꯍꯥꯛ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨ ꯑꯗꯨꯕꯨ ꯊꯤꯔꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯃꯥꯃ ꯃꯪꯒꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯀꯣꯟꯁꯇꯦꯕꯜ ꯑꯣꯏꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨ ꯑꯗꯨꯕꯨ ꯊꯤꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯥꯃ ꯑꯗꯨꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯒꯤ ꯃꯪꯒꯨ ꯃꯥꯃ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯁꯤꯗꯤ 1960sꯀꯤ ꯃꯇꯝꯒꯤ ꯃꯤꯁꯤꯡ ꯀꯦꯁꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤꯕꯨ ꯍꯥꯏꯕꯗꯤ ꯀꯦꯁ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯊꯤꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯦꯅꯤꯌꯔ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯂꯨꯄꯥ ꯂꯥꯈ 5 ꯄꯤꯗꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯑꯗꯨꯅ ꯅꯪꯒꯤ ꯅꯄꯨꯗꯨꯕꯨ ꯊꯤꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯖꯨꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯃꯇꯧ ꯀꯔꯝꯅ ꯂꯨꯄꯥ ꯂꯥꯈ 5 ꯑꯁꯤꯕꯨ ꯊꯤꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯅꯤꯇꯥ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯑꯅꯤꯇꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕꯁꯤ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯨꯄꯥ ꯂꯥꯈ 5ꯗ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯅꯤꯇꯥꯁꯨ ꯃꯃꯥꯡꯊꯛꯀꯤ ꯃꯇꯧ ꯑꯗꯨꯒꯨꯝꯅ ꯃꯍꯥꯛ ꯑꯍꯥꯟꯕꯗꯗꯤ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯅꯤꯇꯥꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗꯒꯤ ꯄꯩꯁꯥ ꯑꯗꯨ ꯂꯧꯔꯗꯨꯅ ꯃꯍꯥꯛꯅ ꯔꯥꯖꯨꯗ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯍꯥꯏꯗ꯭ꯔꯕꯥꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯕꯣꯛꯀ ꯊꯣꯛꯂꯛꯂꯝꯃꯤ ꯑꯃꯁꯨꯡ ꯒꯥꯔꯤ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨꯗ ꯃꯕꯣꯛꯄꯨ ꯅꯤꯡꯊꯤꯖꯅ ꯌꯦꯡꯁꯤꯟꯗꯨꯅ ꯊꯝꯃꯝꯃꯨ ꯍꯥꯏꯗꯨꯅ ꯁꯤꯟꯅꯔꯝꯗꯨꯅ ꯃꯍꯥꯛ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯣꯇꯣ ꯊꯧꯕ ꯅꯨꯄꯥ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯣꯇꯣ ꯊꯧꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯈꯣꯏ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤ ꯃꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗꯗꯤ ꯃꯁꯤꯒꯤ ꯑꯣꯇꯣ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯍꯔꯗ ꯊꯕꯛ ꯑꯆꯧꯕ ꯇꯧꯋꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛ ꯒꯁ ꯇꯧꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯑꯣꯇꯣ ꯊꯧꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯔꯥꯖꯨꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯈꯨꯡꯒꯪꯗ ꯍꯥꯏꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯪꯅ ꯍꯥꯏꯕ ꯑꯩꯅ ꯂꯣꯏꯅ ꯌꯥꯒꯅꯤ ꯃꯗꯨꯗ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯨꯅ ꯂꯝꯕꯤꯗ ꯌꯦꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯕꯨ ꯎꯔꯨꯏ꯫ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯦꯛ ꯎꯔꯨꯕ ꯃꯇꯝꯗ ꯔꯥꯖꯨꯗꯤ ꯅꯨꯄꯤꯗꯨꯗ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯄꯨꯔꯥ ꯃꯍꯥꯛꯇꯤ ꯁꯔꯀꯥꯔꯒꯤ ꯑꯞꯁꯔꯥꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯈꯤ꯫ ꯅꯨꯄꯤꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯕꯦꯁꯤ ꯀꯧꯏ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯅꯟ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯦꯅꯤꯡ ꯂꯧꯔꯤꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯍꯥꯛꯁꯨ ꯕꯦꯁꯤꯕꯨ ꯊꯤꯔꯗꯨꯅ ꯃꯍꯥꯛ ꯆꯔꯆ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯆꯔꯆ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯤꯗꯃꯛꯇ ꯄ꯭ꯔꯦꯌꯔ ꯇꯧꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯒꯤ ꯍꯥꯔꯠꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯗꯒꯤ ꯄꯩꯁꯥ ꯈꯣꯝꯂꯤꯕꯅꯤ, ꯗꯣꯅꯦꯁꯟ ꯂꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯁꯨ ꯂꯥꯏ ꯈꯨꯔꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯔꯥꯖꯨꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯂꯨꯄꯥ ꯂꯥꯈ 5 ꯄꯣꯔꯛꯄꯗꯨ ꯂꯨꯄꯥ ꯂꯥꯈ 3 ꯑꯃꯗꯤ ꯃꯍꯥꯛꯅ ꯆꯔꯆ ꯑꯗꯨꯗ ꯗꯣꯅꯦꯠ ꯇꯧꯊꯣꯛꯑꯝꯃꯤ꯫ ꯄꯩꯁꯥ ꯑꯗꯨ ꯗꯣꯅꯦꯠ ꯇꯧꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯟ ꯑꯃꯅ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯑꯗꯨ ꯀꯥꯞꯍꯧꯏ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯕꯦꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯂꯨꯄꯥ ꯂꯥꯈ 3 ꯑꯁꯤ ꯀꯅꯥꯅ ꯄꯤꯔꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯔꯥꯖꯥ ꯁꯥꯍꯕꯀꯤ ꯐꯣꯇꯣ ꯑꯗꯨ ꯍꯥꯏꯕꯗꯤ ꯔꯥꯖꯨꯒꯤ ꯐꯣꯇꯣ ꯑꯗꯨ ꯎꯠꯂꯨꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯗꯤ ꯊꯃꯣꯏ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯔꯥꯖꯨꯅ ꯁꯨꯝꯍꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯔꯥꯖꯨꯕꯨ ꯑꯁꯨꯝ ꯅꯨꯡꯁꯤꯔꯛꯄ ꯍꯧꯔꯛꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯁꯨ ꯃꯍꯥꯛ ꯔꯥꯖꯨꯒꯤ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯔꯥꯖꯨꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯕꯦꯁꯤꯁꯤ ꯍꯧꯖꯤꯛ ꯅꯟ ꯑꯣꯏꯗꯣꯔꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯔꯥꯖꯨꯒ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯅꯨꯡꯁꯤꯅꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯖꯗꯨꯅ ꯂꯩꯈꯤ꯫ ꯅꯟ ꯍꯦꯛ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯃꯠꯇꯅ ꯅꯨꯄꯥ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯕ ꯌꯥꯗꯦ, ꯂꯨꯍꯣꯡꯕ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯖꯨꯅꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯅꯗꯤ ꯕꯦꯁꯤꯕꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯂꯩꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯒꯤ ꯃꯪꯒꯨ ꯃꯥꯃꯥꯗꯨꯅ ꯔꯥꯖꯨꯕꯨ ꯃꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫
ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯨ ꯑꯗꯨꯕꯨ ꯊꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯕꯣꯛꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯈꯣꯏ ꯏꯕꯣꯛ ꯑꯁꯤ ꯔꯥꯖꯥ ꯃꯍꯥꯔꯥꯖꯀꯤ ꯏꯃꯨꯡꯗꯒꯤꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯒꯪꯒꯥꯔꯥꯖꯨ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯄꯨꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯇꯧꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯃꯍꯜ ꯑꯗꯨꯗ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯗꯦꯕꯅꯒꯔ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗ ꯐꯥꯜꯂꯤꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯊꯝꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯁꯅꯥꯇꯅ ꯊꯜꯂꯕ ꯂꯥꯏꯒꯤ ꯑꯥꯚꯔꯣꯟ ꯀꯌꯥꯃꯔꯨꯝ ꯌꯥꯎꯔꯤꯕ ꯎꯄꯨ ꯑꯃ ꯍꯨꯔꯥꯟꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯑꯗꯨꯅ ꯒꯪꯒꯥꯔꯥꯖꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯊꯤꯗꯨꯅ ꯄꯨꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯃꯍꯥꯛ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯄꯨꯗꯨꯅ ꯂꯥꯛꯀꯅꯤ꯫ ꯃꯁꯨꯝꯅ ꯃꯍꯥꯛꯅ ꯆꯤꯊꯤ ꯑꯃ ꯏꯔꯝꯗꯨꯅ ꯃꯍꯥꯛꯄꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯒꯤ ꯐꯣꯇꯣ ꯀꯥꯞꯄ ꯃꯇꯝꯗ ꯐꯣꯇꯣ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯁꯍꯔ ꯑꯁꯤꯗ ꯎꯕꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯊꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯁꯣꯝꯗ ꯍꯥꯏꯖꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯒꯪꯒꯥꯔꯥꯖꯨꯁꯨ ꯖꯪꯒꯜ ꯑꯃꯗ ꯑꯁꯨꯝ ꯆꯠꯇꯨꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯂꯤꯟ ꯑꯃꯕꯨ ꯀꯣꯠꯂꯒ ꯂꯪꯊꯣꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯑꯩꯈꯣꯏꯅ ꯔꯥꯖꯨꯁꯨ ꯆꯔꯆꯇ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯐꯪꯂꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯥꯗꯔ ꯑꯗꯨꯁꯨ ꯀꯟꯐꯦꯁꯟ ꯕꯣꯛꯁ ꯑꯗꯨꯗ ꯊꯕꯛ ꯇꯧꯕꯁꯤ ꯊꯕꯛ ꯆꯠꯂꯤ ꯅꯪꯉꯣꯏ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯅꯟ ꯑꯃꯕꯨ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯕꯦꯁꯤꯁꯨ ꯀꯟꯐꯦꯁꯟ ꯕꯣꯛꯁ ꯑꯗꯨꯗ ꯆꯪꯉꯛꯇꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯥꯖꯨꯁꯨ ꯀꯟꯐꯦꯁꯟ ꯕꯣꯛꯁ ꯑꯗꯨ ꯆꯪꯉꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯁꯤꯡ ꯑꯗꯨ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯁꯤ ꯔꯥꯖꯨꯅ ꯍꯥꯏꯕꯁꯤꯗꯤ ꯕꯦꯁꯤꯅ ꯈꯪꯉꯝꯗꯦ꯫ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯕꯦꯁꯤꯅ ꯔꯥꯖꯨꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯅꯈꯣꯏꯒꯤ ꯅꯄꯨꯒꯤ ꯃꯊꯛꯇ ꯀꯦꯁ ꯇꯧꯗꯣꯔꯤꯕꯅꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯖꯨꯗꯤ ꯌꯥꯝꯅ ꯉꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯖꯨꯅꯗꯤ ꯕꯦꯁꯤꯕꯨ ꯅꯨꯡꯁꯤꯖꯔꯨꯕꯅꯤ, ꯑꯗꯨꯒ ꯕꯦꯁꯤꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯒ꯭ꯌꯥꯟ ꯂꯣꯏꯅ ꯃꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯕꯦꯁꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯁꯄꯤꯇꯥꯜꯗ ꯄꯩꯁꯥ ꯀꯌꯥꯃꯔꯨꯝ ꯇꯥꯁꯜꯂꯕ ꯃꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜꯗ ꯄꯩꯁꯥ ꯑꯗꯨꯕꯨ ꯍꯥꯞꯆꯤꯜꯂꯨꯅꯕꯒꯤꯗꯃꯛꯇ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯅꯄꯨꯗꯨꯒ ꯑꯩꯒ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯅꯄꯨꯗꯨꯅ ꯀ꯭ꯌꯨ ꯑꯁꯤ ꯁꯥꯡꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯩꯅ ꯅꯪꯒꯤ ꯅꯄꯨꯗ ꯑꯩꯈꯣꯏ ꯈꯤꯇꯪ ꯍꯥꯟꯅ ꯆꯪꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕꯅꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯑꯣꯏꯅ ꯄꯩꯁꯥꯗꯨ ꯄꯤꯔꯣ, ꯑꯩ ꯑꯣꯏꯅ ꯍꯥꯞꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯄꯩꯁꯥꯗꯨ ꯂꯧꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯩꯁꯥ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯔꯥꯖꯨꯒꯤ ꯃꯄꯨ ꯑꯁꯤ ꯖꯥꯗꯨ ꯈꯔ ꯍꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯕꯦꯁꯤꯕꯨ ꯁꯨꯝꯂꯗꯨꯅ ꯄꯩꯁꯥ ꯑꯗꯨꯕꯨ ꯂꯧꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯔꯥꯖꯨꯅ ꯃꯍꯥꯛꯀꯤ ꯃꯕꯣꯛꯇ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯍꯪꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕꯒ ꯑꯣꯏꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯕꯣꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛꯇꯤ ꯑꯗꯨꯝꯅ ꯇꯧꯗꯕꯅꯤ, ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯒꯪꯒꯥꯔꯥꯖꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯔꯥꯖꯨꯒ ꯃꯍꯥꯛꯀꯤ ꯃꯕꯣꯛꯀ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯇꯥꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯖꯨꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ, ꯃꯔꯝꯗꯤ ꯕꯦꯁꯤꯗꯁꯨ ꯂꯨꯄꯥ ꯂꯥꯈ 5 ꯄꯤꯒꯗꯕ ꯂꯩ, ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯄꯨꯂꯤꯁ ꯑꯗꯨꯗꯁꯨ ꯂꯨꯄꯥ ꯂꯥꯈ 5 ꯁꯨꯅ ꯄꯤꯗꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯃꯥꯝ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗ ꯊꯤꯅ ꯆꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯥꯝ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯂꯨꯄꯥ ꯂꯥꯈ 5 ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯁꯨꯞꯅꯇꯒꯤ ꯂꯨꯄꯥ ꯂꯥꯈ 2 ꯈꯛꯇꯪ ꯀꯝꯗꯧꯅ ꯑꯩꯈꯣꯏꯒꯤ CI ꯑꯗꯨꯗ ꯄꯤꯔꯤꯕꯅꯣ? ꯑꯩꯈꯣꯏꯒꯤ CI ꯑꯗꯨꯗꯤ ꯁꯥꯎꯕꯅ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯖꯨꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯃꯅ ꯁꯨꯠꯀꯦꯁ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯈꯤ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯚꯩꯔꯕꯤ ꯀꯧꯏ, ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯖꯨꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯂꯗꯨꯅ ꯕꯦꯒ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯝꯂꯗꯨꯅ ꯍꯥꯡꯇꯣꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ, ꯃꯔꯝꯗꯤ ꯕꯦꯒ ꯑꯗꯨꯗ ꯄꯩꯁꯥ ꯀꯌꯥꯃꯔꯨꯝ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯐꯪꯈꯤ꯫ ꯕꯦꯒ ꯑꯗꯨꯗ ꯌꯥꯎꯔꯤꯕꯁꯤ ꯂꯨꯄꯥ ꯀꯔꯣꯔ ꯑꯃꯅꯤ꯫ ꯑꯗꯨꯒ ꯚꯩꯔꯕꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯃꯍꯜ ꯑꯗꯨꯗ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯅꯄꯨꯅ ꯑꯩꯈꯣꯏꯒꯤ ꯏꯄꯨꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯈꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯄꯨꯅ ꯄꯩꯁꯥ ꯑꯁꯤ ꯅꯉꯣꯟꯗ ꯄꯤꯔꯨꯆꯣ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯀꯟꯗꯤꯁꯟ ꯑꯃꯗꯤ ꯊꯝꯂꯝꯃꯤ, ꯑꯩꯈꯣꯏ ꯏꯄꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯁꯤꯒꯤ ꯄꯩꯁꯥ ꯑꯁꯤ ꯅꯈꯣꯏꯒꯤ ꯅꯄꯨꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯒꯗꯕꯅꯤ, ꯅꯉꯣꯟꯗ ꯄꯤꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯅꯉꯣꯟꯗꯗꯤ ꯄꯤꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯅ ꯅꯪꯒꯤ ꯅꯄꯨ ꯑꯁꯤ ꯊꯤꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯖꯨꯗꯤ ꯃꯊꯥ ꯁꯥꯕꯁꯤ ꯀꯣꯛꯂꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯀꯟꯗꯤꯁꯟ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯉꯥꯎꯈꯤ꯫ ꯇꯥꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯒꯨꯟꯗꯥ ꯈꯔ ꯂꯥꯛꯇꯨꯅ ꯄꯩꯁꯥ ꯇꯅ ꯊꯟꯗꯨꯅ ꯌꯥꯎꯔꯤꯕ ꯕꯦꯒ ꯑꯗꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯔꯥꯖꯨꯁꯨ ꯂꯥꯛꯈꯤ, ꯑꯗꯨꯒ ꯂꯥꯛꯇꯨꯅ ꯄꯩꯁꯥ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯗꯨꯅ ꯇꯞꯇꯅ ꯄꯨꯊꯔꯝꯃꯤ, ꯑꯗꯨꯒ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯗꯒꯤ ꯂꯧꯈꯤ꯫ ꯕꯦꯒ ꯑꯗꯨ ꯃꯍꯥꯛꯅ ꯚꯩꯔꯕꯤꯗ ꯄꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯚꯩꯔꯕꯤꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯍꯧꯔꯛꯈꯤ, ꯃꯔꯝꯗꯤ ꯔꯥꯖꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯁꯨꯝꯍꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯀ꯭ꯂꯣꯖ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯀ꯭ꯂꯣꯖ ꯑꯣꯏꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯟ ꯀꯥꯡꯕꯨ ꯄꯔꯦꯡ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯅꯟꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ
ꯕꯦꯁꯤꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯔꯥꯖꯨꯕꯨ ꯕꯦꯁꯤꯅ ꯃꯗꯨꯒꯤ ꯐꯤꯚꯝ ꯑꯗꯨꯗ ꯎꯔꯨꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯦꯁꯤꯗꯤ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯍꯥꯛꯅꯗꯤ ꯔꯥꯖꯨꯕꯨ ꯅꯨꯡꯁꯤꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯐꯤꯚꯝ ꯑꯗꯨꯅ ꯃꯍꯥꯛ ꯔꯥꯖꯨꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯎꯗꯨꯅ ꯆꯠꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯔꯥꯖꯨꯅ ꯚꯩꯔꯕꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅꯁꯨ ꯌꯥꯝꯅ ꯅꯛꯁꯤꯜꯂꯛꯂꯤꯕꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯎꯕ ꯇꯥꯔꯒꯗꯤ ꯂꯥꯟꯅ ꯈꯟꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯔꯥꯖꯨꯗ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯕꯦꯁꯤꯗꯤ ꯅꯟꯅ ꯑꯣꯏꯔꯕꯅꯤꯅ ꯃꯍꯥꯛꯇꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯠꯇꯗ ꯅꯨꯡꯁꯤꯅꯕꯁꯨ ꯌꯥꯗꯦ ꯂꯨꯍꯣꯡꯕꯁꯨ ꯌꯥꯗꯦ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯐꯣꯀꯁ ꯑꯁꯤ ꯍꯧꯖꯤꯛ ꯚꯩꯔꯕꯤꯗ ꯊꯝꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯖꯨꯁꯨ ꯌꯨ ꯉꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯚꯩꯔꯕꯤ ꯂꯥꯛꯈꯤ ꯚꯩꯔꯕꯤ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅꯗꯤ ꯚꯩꯔꯕꯤꯕꯨ ꯕꯦꯁꯤ ꯑꯣꯏꯅ ꯎꯖꯔꯨꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯁꯤꯡ ꯑꯗꯨ ꯚꯩꯔꯕꯤꯗ ꯐꯣꯡꯗꯣꯛꯂꯝꯃꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯈꯪꯕ ꯉꯝꯂꯤꯕꯁꯤ ꯚꯩꯔꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯒꯪꯒꯥ ꯔꯥꯖꯨꯒꯤ ꯃꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯒꯪꯒꯥ ꯔꯥꯖꯨꯒꯤ ꯃꯁꯨꯅꯨꯄꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯒꯪꯒꯥ ꯔꯥꯖꯨ ꯃꯁꯥꯃꯛꯅ ꯚꯩꯔꯕꯤꯕꯨ ꯔꯥꯖꯨꯒꯤ ꯃꯅꯥꯛꯇ ꯊꯥꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯔꯥꯖꯨꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯁꯦꯟꯅꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯃꯈꯣꯏꯅ ꯁꯨꯝ ꯇꯧꯕꯒꯤ ꯃꯔꯝꯗꯤ ꯀꯅꯛ ꯔꯥꯖꯨꯕꯨ ꯊꯤꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯅꯤꯇꯥꯅ ꯈꯨꯡꯒꯪꯗꯒꯤ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯔꯥꯖꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯈꯣꯏꯒꯤ ꯃꯕꯣꯛ ꯑꯗꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯅꯕꯣꯛ ꯑꯁꯤ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯆꯠꯄ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯖꯨꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯑꯁꯤ ꯍꯦꯛ ꯀꯥꯎꯒꯟꯕ ꯑꯜꯖꯥꯏꯃꯔ ꯅꯥꯕ ꯄꯦꯁꯦꯟ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯕꯨ ꯀꯝꯗꯧꯅ ꯊꯤꯗꯣꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯃꯥꯡꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯚꯩꯔꯕꯤꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯑꯗꯨꯕꯨ ꯑꯁꯨꯝ ꯊꯤꯗꯨꯅ ꯂꯥꯛꯈꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯔꯥꯖꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯁꯨ ꯍꯥꯏꯗ꯭ꯔꯕꯥꯗꯅꯤ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯃꯕꯣꯛꯀꯤ ꯈꯥꯎ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯐꯪꯈꯤ ꯈꯥꯎ ꯑꯃ ꯍꯦꯛ ꯎꯔꯒ ꯃꯕꯣꯛꯀꯤ ꯈꯥꯎ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯕꯣꯛꯄꯨ ꯊꯤꯕ ꯆꯠꯇꯣꯔꯤꯕꯅꯤ ꯃꯇꯥꯡ ꯑꯁꯤ ꯌꯦꯡꯕꯤꯌꯨ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯐ꯭ꯂꯥꯁꯕꯦꯛꯁꯟ ꯑꯃ ꯎꯕ ꯐꯪꯏ ꯃꯇꯥꯡ ꯑꯁꯤꯗ ꯔꯥꯖꯨꯒꯤ ꯃꯕꯣꯛ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯉꯛꯇ ꯁꯤꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯐꯥꯔꯗꯨꯅ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯇꯟꯖꯥꯗꯨꯗ ꯔꯥꯖꯨꯁꯨ ꯀꯗꯥꯏꯗꯒꯤ ꯃꯕꯣꯛꯄꯨ ꯊꯤꯔꯨꯕꯅꯣ ꯈꯪꯗꯦ ꯃꯐꯝ ꯑꯗꯨꯗ ꯚꯩꯔꯕꯤ ꯆꯪꯉꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨ ꯚꯩꯔꯕꯤꯅ ꯐꯨꯊꯕ ꯍꯧꯔꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯚꯩꯔꯕꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯍꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯚꯩꯔꯕꯤ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯔꯥꯖꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯇꯞꯇꯅ ꯐꯨꯊꯈꯤ ꯔꯥꯖꯨꯁꯨ ꯃꯕꯣꯛꯄꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯄꯨꯅ ꯋꯥꯖꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯄꯨ ꯑꯁꯤꯕꯨ ꯁꯣꯏꯗꯅ ꯊꯤꯔꯗꯨꯅ ꯃꯕꯣꯛꯇ ꯁꯤꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯕꯣꯛꯇ ꯃꯍꯥꯛꯅ ꯊꯥꯖꯕ ꯄꯤꯔꯝꯗꯨꯅ ꯃꯍꯥꯛ ꯃꯄꯨ ꯑꯗꯨꯕꯨ ꯊꯤꯕ ꯂꯥꯛꯈꯤ ꯃꯄꯨ ꯊꯤꯕ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯄꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯈꯤ ꯃꯔꯝ ꯑꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯨꯊꯕ ꯍꯧꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯠꯂꯒꯦ ꯇꯧꯕ ꯇꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯚꯩꯔꯕꯤ ꯂꯥꯛꯇꯨꯅ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯄꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯀꯩꯒꯤꯗꯃꯛꯇ ꯁꯅꯥ ꯉꯥꯛꯇ ꯌꯥꯎꯕ ꯎꯄꯨ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯍꯨꯔꯥꯜꯂꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯟꯖꯥꯗꯨꯗ ꯚꯩꯔꯕꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯄꯨꯅꯤ ꯑꯗꯨꯒ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯔꯤꯗꯨ ꯑꯔꯥꯟꯕꯅꯤ ꯑꯩꯒꯤ ꯏꯄꯨꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯋꯥꯔꯤ ꯆꯦꯇꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯒꯪꯒꯥ ꯔꯥꯖꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯒꯤ ꯅꯕꯣꯛ ꯑꯁꯤ ꯑꯆꯝꯕ ꯅꯨꯄꯤ ꯅꯠꯇꯦ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯒꯪꯒꯥ ꯑꯃꯁꯨꯡ ꯔꯥꯖꯨꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯤꯔꯛꯈꯤ ꯗꯦꯕꯅꯒꯔ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯃꯌꯥꯝꯅ ꯗꯥꯟ ꯄꯤꯗꯨꯅ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛꯅ ꯅꯣꯡꯃ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯀꯌꯥ ꯃꯔꯨꯝꯗ ꯑꯆꯥ ꯑꯊꯛ ꯄꯤꯖꯗꯨꯅ ꯂꯟ ꯊꯨꯝ ꯁꯝꯄꯇꯤ ꯀꯌꯥ ꯃꯔꯨꯝꯁꯨ ꯗꯥꯟ ꯇꯧꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯀꯅꯛ ꯔꯥꯖꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯆꯥꯛꯅꯤꯕ ꯑꯃꯒꯨꯝꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯁꯨ ꯅꯪꯒꯤ ꯅꯕꯣꯛ ꯒꯪꯒꯥꯕꯨ ꯎꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯆꯦꯟꯁꯤꯜꯂꯛꯈꯤ ꯑꯃꯁꯨꯡ ꯅꯪꯒꯤ ꯅꯕꯣꯛꯅ ꯃꯌꯥꯝꯗ ꯆꯥꯅ ꯊꯛꯅꯕ ꯌꯦꯟꯕ ꯃꯇꯝ ꯑꯗꯨꯗ ꯅꯕꯣꯛꯀꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯥꯅ ꯊꯛꯅꯕꯗꯨ ꯀꯣꯠꯂꯗꯨꯅ ꯃꯍꯥꯛꯀꯤ ꯆꯥꯅꯕ ꯂꯧꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯕꯣꯛ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯩꯅꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯕꯣꯛꯀꯤ ꯁꯅꯥ ꯂꯥꯟꯕꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯇꯞꯇꯅ ꯐꯨꯔꯝꯃꯤ ꯅꯪꯅ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯅꯤꯕꯨ ꯁꯣꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯐꯨꯈꯤꯕꯅꯤ ꯀꯅꯛ ꯔꯥꯖꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯏꯀꯥꯏꯕ ꯄꯤꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯈꯥꯡꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕꯁꯤꯅ ꯃꯍꯥꯛꯅ ꯒꯪꯒꯥꯃꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯕꯨ ꯂꯧꯔꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯗꯨꯅ ꯒꯪꯒꯥꯃꯥꯒꯤ ꯂꯟ ꯊꯨꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯊꯤꯕ ꯇꯥꯟꯇ꯭ꯔꯤꯛ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯥꯟꯇ꯭ꯔꯤꯛ ꯕꯩꯔꯥꯒꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯄꯥꯝꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯐꯪꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯟꯇ꯭ꯔ ꯖꯥꯗꯨ ꯀꯌꯥꯃꯔꯨꯝ ꯇꯧꯗꯕ ꯌꯥꯔꯣꯏ ꯅꯪ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯔꯥꯖꯨꯒꯤ ꯃꯄꯨ ꯑꯗꯨꯅꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯀꯛꯊꯠꯂꯗꯨꯅ ꯕꯩꯔꯥꯒꯤꯗ ꯃꯍꯥꯛꯀꯤ ꯁꯥꯊꯤꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯠꯂꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯥꯟꯇ꯭ꯔꯤꯛ ꯁꯥꯊꯤꯕ ꯑꯗꯨꯅ
ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯇꯧꯗꯨꯅ ꯁꯝꯖꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯒꯨꯍꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛ ꯅꯣꯔꯣꯛ ꯑꯃꯁꯨꯡ ꯄ꯭ꯔꯤꯊꯤꯕꯤꯒ ꯁꯝꯅꯕ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛ ꯇꯣꯞ ꯇꯧꯗꯨꯅ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯅꯤꯡꯂꯤꯕ ꯂꯥꯏ ꯑꯁꯤ ꯐꯠꯇꯕ ꯂꯥꯏ ꯉꯥꯛꯇꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯃꯇꯝ ꯀꯌꯥꯃꯔꯨꯝ ꯃꯐꯝ ꯑꯗꯨꯗ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯅꯣꯔꯣꯛꯇ ꯂꯩꯕ ꯖꯤꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯆꯥꯔꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯥꯏ ꯅꯤꯡꯕꯗꯨ ꯃꯇꯝ ꯐꯥꯔꯗꯨꯅ ꯃꯉꯣꯟꯗ ꯁꯛꯇꯤ ꯀꯌꯥꯃꯔꯨꯝ ꯐꯪꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯩꯔꯥꯛꯀꯤꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯆꯥꯅꯕ ꯑꯃ ꯄꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯑꯆꯥꯄꯣꯠ ꯑꯁꯤ ꯅꯪꯅ ꯒꯪꯒꯥ ꯃꯥꯗ ꯄꯤꯖꯧ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯒꯪꯒꯥ ꯃꯥꯗꯨ ꯅꯪꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯁꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯤꯡꯕ ꯃꯇꯝꯗ ꯀꯅꯀꯔꯥꯖꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯑꯗꯨꯅ ꯋꯥꯟꯊꯍꯟꯗꯨꯅ ꯇꯥꯍꯟꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯒꯪꯒꯥ ꯃꯥꯕꯨ ꯀꯧꯊꯣꯛꯈꯤ ꯑꯃꯁꯨꯡ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯂꯨꯕꯅꯤ, ꯃꯁꯤ ꯂꯥꯏꯒꯤ ꯄ꯭ꯔꯁꯥꯗꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯒꯪꯒꯥ ꯃꯥꯗ ꯄꯤꯖꯔꯝꯃꯤ꯫ ꯃꯗꯨ ꯍꯦꯛ ꯆꯥꯔꯨꯕꯗꯒꯤꯗꯤ ꯒꯪꯒꯥ ꯃꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯍꯧꯖꯤꯛ ꯀꯅꯀꯔꯥꯖꯨꯒꯤ ꯃꯈꯥꯗ ꯂꯣꯏꯅ ꯂꯩꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯁꯨꯃꯥꯏ ꯌꯥꯏꯅ ꯂꯣꯏꯅ ꯁꯨꯝꯍꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯇꯧ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯒꯪꯒꯥ ꯃꯥ ꯑꯃꯁꯨꯡ ꯀꯅꯀꯔꯥꯖꯨ ꯃꯈꯣꯏꯅꯤ ꯂꯨꯍꯣꯡꯈꯤ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯔꯥꯖꯃꯍꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯃꯔꯨꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅ ꯑꯣꯏꯔꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯣꯏꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯑꯗꯨꯒ ꯒꯪꯒꯥꯔꯥꯖꯨ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯃꯍꯜ ꯑꯗꯨꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯕꯗꯅꯥꯝ ꯄꯤꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯜꯍꯟꯈꯤꯕꯅꯤ꯫ ꯃꯍꯥꯛꯅꯗꯤ ꯒꯪꯒꯥꯔꯥꯖꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯑꯁꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯃꯤꯁꯛꯅꯤ, ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯣꯠꯆꯩ ꯀꯌꯥꯃꯔꯨꯝ ꯍꯨꯔꯥꯜꯂꯕꯅꯤꯅ ꯃꯁꯤ ꯅꯪꯅ ꯁꯦꯟꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯁꯤꯟꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯍꯨꯔꯥꯟꯕꯒꯤ ꯕꯗꯅꯥꯝ ꯄꯤꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯈꯤ꯫ ꯀꯅꯀꯔꯥꯖꯨ ꯍꯥꯏꯔꯤꯕ ꯒꯪꯒꯥꯒꯤ ꯅꯨꯄꯥꯗꯨꯁꯨ ꯚꯩꯔꯕꯤꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯒꯪꯒꯥꯔꯥꯖꯨꯕꯨ ꯊꯤꯔꯨꯅꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯒꯪꯒꯥꯁꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯈꯤ꯫ ꯀꯅꯀꯔꯥꯖꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯄꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯤꯆꯝ ꯑꯃꯒꯨꯝꯅ ꯑꯗꯨꯃꯛ ꯍꯤꯡꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯆꯥꯅꯨꯄꯥ ꯆꯥꯎꯔꯛꯂꯦ꯫ ꯃꯆꯥꯅꯨꯄꯥ ꯆꯥꯎꯔꯛꯂꯕ ꯃꯇꯨꯡꯗ ꯃꯃꯧ ꯂꯥꯛꯑꯦ꯫ ꯃꯃꯧ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯔꯥꯖꯨ ꯑꯁꯤꯕꯨ ꯄꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯔꯥꯖꯨ ꯄꯣꯛꯂꯕ ꯃꯇꯨꯡꯗ ꯃꯃꯥ ꯃꯄꯥꯗꯨꯁꯨ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯃꯕꯣꯛꯅ ꯔꯥꯖꯨꯕꯨ ꯌꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯔꯥꯖꯨꯁꯨ ꯃꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯥꯅ ꯃꯕꯣꯛꯇ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯏꯕꯣꯛ ꯅꯪ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗꯒꯤꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯂꯛꯂꯦ꯫ ꯑꯗꯨꯒ ꯅꯪꯅ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤ ꯃꯤꯆꯝ ꯑꯃꯒꯨꯝꯅ ꯍꯤꯡꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ꯫ ꯃꯕꯣꯛꯅꯗꯤ ꯃꯁꯤ ꯂꯥꯏꯕꯛꯇ ꯇꯝꯂꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯖꯨꯁꯨ ꯃꯍꯥꯛꯀꯤ ꯃꯄꯨ ꯑꯗꯨꯕꯨ ꯊꯤꯔꯗꯨꯅ ꯃꯕꯣꯛꯇ ꯑꯣꯠꯄ ꯅꯩꯈꯤꯕ ꯇꯧꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨ ꯑꯁꯤ ꯍꯥꯚꯦꯂꯤ ꯑꯃꯗ ꯂꯩ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯃꯍꯥꯛꯄꯨ ꯒꯪꯒꯥꯔꯥꯖꯨꯅ ꯇꯝꯃꯛꯈꯤ꯫ ꯑꯗꯨꯒ ꯒꯪꯒꯥꯔꯥꯖꯨꯁꯨ ꯖꯪꯒꯜ ꯑꯗꯨꯗ ꯍꯥꯚꯦꯂꯤ ꯑꯗꯨꯕꯨ ꯊꯤꯕ ꯆꯠꯂꯨꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯃꯥꯡꯊꯛꯀꯤ ꯁꯤꯟꯗ ꯃꯍꯥꯛꯅ ꯂꯤꯟ ꯍꯥꯠꯄꯒꯤ ꯃꯇꯥꯡ ꯑꯗꯨꯗꯤ ꯃꯍꯥꯛꯇꯤ ꯔꯥꯖꯨꯒꯤ ꯃꯄꯨꯒꯤ ꯃꯌꯨꯝ ꯑꯗꯨꯕꯨ ꯊꯤꯕ ꯆꯠꯄ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯍꯥꯚꯦꯂꯤꯁꯤꯅꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯈꯤꯕ ꯑꯗꯨ, ꯍꯥꯏꯕꯗꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯋꯥꯔꯗ ꯕꯣꯏ ꯑꯃ ꯃꯥꯡꯈꯤꯕ ꯍꯥꯚꯦꯂꯤꯗꯨꯅꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯁꯨ ꯍꯥꯚꯦꯂꯤꯗꯨꯗ ꯂꯥꯛꯈꯤ꯫ ꯍꯥꯚꯦꯂꯤꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯉꯛꯈꯤ ꯑꯃꯁꯨꯡ ꯃꯄꯨꯒꯤ ꯐꯣꯇꯣ ꯑꯆꯧꯕ ꯑꯃ ꯊꯦꯠꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯋꯥꯔꯗ ꯕꯣꯏ ꯃꯥꯡꯈꯤꯕꯗꯨꯗꯤ ꯃꯥꯡꯕ ꯑꯣꯏꯔꯝꯗ꯭ꯔꯦ, ꯃꯐꯝ ꯑꯗꯨꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯈꯤ꯫ ꯃꯈꯣꯏꯅ ꯀꯥꯁꯤꯡ ꯑꯗꯨꯕꯨ ꯑꯁꯨꯝ ꯊꯤꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯅꯥ ꯂꯨꯄꯥꯇꯅ ꯊꯜꯂꯕ ꯄꯩꯁꯥ ꯀꯌꯥꯃꯔꯨꯝ ꯌꯥꯎꯔꯕ ꯀꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯚꯩꯔꯕꯤꯒꯤ ꯃꯄꯨꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯕꯗꯅꯥꯝ ꯇꯧꯈꯤꯕ ꯕꯣꯛꯁ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯊꯦꯡꯒꯗꯧꯕ ꯃꯇꯝ ꯑꯗꯨꯗ ꯋꯥꯔꯗ ꯕꯣꯏ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯕꯥꯕ ꯆꯪꯉꯛꯈꯤ ꯑꯃꯁꯨꯡ ꯃꯗꯨ ꯊꯦꯡꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯍꯥꯛꯁꯤ ꯃꯐꯝ ꯑꯁꯤꯗ ꯐꯅꯌꯥꯝ ꯀꯨꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯚꯨꯠꯁꯤꯡ ꯑꯁꯤꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯑꯃꯠꯇ ꯊꯥꯖꯈꯤꯗꯦ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯍꯥꯏꯕꯗꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯊꯦꯡꯒꯅꯨ, ꯀꯔꯤꯒꯨꯝꯕ ꯊꯦꯡꯕ ꯇꯥꯔꯒꯗꯤ ꯐꯤꯕꯝ ꯇꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯄꯨ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯅꯈꯣꯏ ꯅꯄꯨꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯊꯤꯗꯨꯅ ꯀꯔꯤꯝꯇ ꯀꯥꯟꯅꯔꯔꯣꯏ, ꯅꯈꯣꯏ ꯅꯄꯨꯗꯨꯗꯤ ꯁꯤꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯁꯇꯤꯗꯨ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯊꯧꯗꯣꯛ ꯌꯥꯝꯅ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯔꯛꯈꯤ꯫ ꯅꯪꯒꯤ ꯅꯄꯨ ꯑꯁꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯁꯤꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤ ꯀꯅꯥꯝꯇꯅ ꯂꯧꯕꯤꯗꯕꯗꯒꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯃꯩ ꯊꯥꯗꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯝꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯧꯔꯨꯕ ꯃꯇꯝꯗ, ꯍꯥꯏꯕꯗꯤ ꯈꯨꯗꯣꯞꯇꯒꯤ ꯂꯤꯛꯇꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯧꯔꯨꯕ ꯃꯇꯝꯗ ꯄꯩꯁꯥ ꯑꯗꯨꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯅꯄꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯌꯨꯝ ꯑꯁꯤꯅ ꯑꯩꯒꯤ ꯍꯛꯆꯥꯡꯅꯤ, ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯦꯜ ꯊꯨꯝ ꯂꯟ ꯊꯨꯝꯁꯤꯡ ꯑꯁꯤꯅ ꯑꯩꯒꯤ ꯊꯋꯥꯏꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ
ꯑꯩꯒꯤ ꯂꯣꯏꯅꯅꯤ ꯑꯗꯨꯒ ꯑꯩ ꯆꯤꯡꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯁꯝꯄꯇꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯩꯒꯤ ꯂꯣꯏꯅ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤ ꯑꯩꯒꯤ ꯏꯄꯨ ꯑꯣꯏꯕꯅꯤꯅ ꯑꯩꯒꯤ ꯏꯄꯨꯒꯤ ꯂꯟ ꯊꯨꯝꯁꯤꯡ ꯑꯁꯤꯗꯤ ꯑꯩꯒꯤꯁꯨ ꯑꯣꯏꯐꯝ ꯊꯣꯛꯏ ꯑꯗꯨꯒ ꯑꯩꯒꯤ ꯏꯕꯣꯛꯀꯤ ꯂꯟ ꯊꯨꯝꯁꯤꯡ ꯑꯁꯤ ꯑꯩ ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯆꯦ ꯑꯃ ꯏꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯆꯦ ꯑꯗꯨꯗ ꯏꯔꯤꯕꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯑꯩꯒꯤ ꯂꯟ ꯊꯨꯝꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯐꯪꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯃꯗꯨꯒꯤ ꯂꯟ ꯊꯨꯝꯁꯤꯡ ꯑꯗꯨ ꯐꯪꯕ ꯌꯥꯔꯣꯏ ꯑꯩꯅ ꯑꯗꯨꯝ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯆꯦ ꯑꯃꯗ ꯏꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯆꯦ ꯑꯗꯨꯁꯨ ꯔꯥꯖꯨꯒꯤ ꯃꯄꯨꯒꯤ ꯃꯊ꯭ꯋꯥꯏꯅ ꯄꯥꯏꯊꯣꯛꯍꯜꯂꯛꯄꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯅꯋꯥ ꯂꯧꯗꯦ ꯍꯥꯏꯗꯨꯅ ꯔꯥꯖꯨꯅ ꯄꯥꯏꯔꯨꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯀꯅꯛ ꯔꯥꯖꯨꯒꯤ ꯊꯋꯥꯏꯗꯨ ꯄꯥꯏꯊꯣꯔꯛꯇꯨꯅ ꯎꯐꯨꯜ ꯑꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯅꯪ ꯅꯁꯥꯅ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯅꯪꯕꯨ ꯄꯨꯔꯛꯈꯤꯕꯅꯤ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯄꯒꯤ ꯃꯔꯝꯗꯤ ꯑꯩꯅ ꯂꯥꯛꯇꯣꯔꯤꯕ ꯑꯃꯥꯕꯁ꯭ꯌꯥ ꯑꯁꯤꯗ ꯅꯪꯒꯤ ꯅꯕꯨꯛ ꯑꯁꯤ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯅ ꯊꯝꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯅꯤꯡꯖꯔꯤꯕꯁꯤꯡ ꯑꯁꯤ ꯊꯨꯡꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯚꯨꯠ ꯎꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯄꯥꯈꯠꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯝꯃꯤ ꯃꯈꯣꯏꯅ ꯆꯦꯜꯂꯛꯅꯕꯒꯤ ꯍꯣꯠꯅꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯚꯩꯔꯕꯤ ꯑꯃꯁꯨꯡ ꯔꯥꯖꯨꯁꯨ ꯑꯁꯨꯝ ꯅꯛꯁꯤꯟꯅꯔꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯐꯪꯈꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯛꯐꯝ ꯑꯗꯨꯁꯨ ꯈꯪꯈꯤꯗꯦ ꯑꯗꯨꯒ ꯃꯅꯤꯡꯊꯣꯡꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯇ꯭ꯔꯦꯟ ꯂꯥꯛꯄꯒꯤ ꯃꯑꯣꯡꯁꯨ ꯎꯕ ꯐꯪꯈꯤ ꯃꯈꯣꯏꯅꯗꯤ ꯃꯍꯜ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯍꯜ ꯑꯁꯤ ꯀꯅꯛ ꯔꯥꯖꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯈꯤꯗꯦ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯀꯦ ꯇꯧꯕ ꯃꯇꯝꯗꯁꯨ ꯀꯅꯛ ꯔꯥꯖꯨꯅ ꯃꯈꯣꯏꯗ ꯃꯥꯏꯟ ꯒꯦꯝ ꯀꯌꯥꯃꯔꯨꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯄꯟꯗꯨꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗꯁꯨ ꯀꯅꯛ ꯔꯥꯖꯨꯅ ꯃꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯊꯣꯛꯍꯜꯂꯤ ꯃꯈꯣꯏꯁꯨ ꯇꯁꯥꯎ ꯄꯥꯏꯊꯣꯛꯗꯨꯅ ꯍꯥꯚꯦꯂꯤꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯕꯦꯁꯤꯁꯨ ꯔꯤꯞ ꯀꯧꯕ ꯐꯥꯗꯔ ꯑꯃꯒ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯨ ꯑꯗꯨꯗꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯧꯕ ꯂꯥꯛꯈꯤꯕꯅꯤ ꯕꯦꯁꯤꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯖꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯕꯦꯁꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯅꯟ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯂꯨꯍꯣꯡꯕ ꯌꯥꯏ ꯅꯨꯡꯁꯤꯅꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯖꯨꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨꯗ ꯌꯥꯝꯅ ꯁꯥꯎꯖꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯇꯤ ꯚꯩꯔꯕꯤꯕꯨ ꯅꯨꯡꯁꯤꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯕꯦꯁꯤꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯕꯦꯁꯤꯕꯨ ꯑꯃꯨꯛ ꯅꯨꯡꯁꯤꯔꯛꯄ ꯍꯧꯔꯛꯈꯤ ꯑꯃꯁꯨꯡ ꯕꯦꯁꯤꯒ ꯃꯔꯤ ꯂꯩꯅꯅꯕ ꯑꯃꯨꯛ ꯍꯣꯠꯅꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯚꯨꯠ ꯂꯩ ꯍꯥꯏꯗꯨꯅ ꯕꯦꯁꯤꯗ ꯍꯥꯏꯕ ꯃꯇꯝꯗ ꯕꯦꯁꯤꯗ ꯊꯥꯖꯔꯝꯗꯦ ꯑꯃꯁꯨꯡ ꯔꯤꯞ ꯑꯃꯁꯨꯡ ꯕꯦꯁꯤꯁꯨ ꯃꯅꯨꯡꯗ ꯆꯪꯉꯗꯨꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏ ꯌꯥꯝꯅ ꯉꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯀꯅꯛ ꯔꯥꯖꯨ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏꯕꯨ ꯇꯝꯅꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯤꯔꯗꯨꯅ ꯆꯦꯟꯊꯣꯔꯛꯈꯤ ꯑꯗꯨꯒ ꯔꯤꯞ ꯍꯥꯏꯔꯤꯕ ꯐꯥꯗꯔ ꯑꯗꯨꯁꯨ ꯀꯨ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯃꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯚꯨꯠ ꯇꯝꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯀꯤꯕꯅ ꯊꯛꯊꯛꯅꯤꯡꯉꯛꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯕꯦꯁꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯁꯨ ꯄꯦꯔꯥꯅꯣꯃꯦꯜ ꯑꯦꯛꯇꯤꯚꯤꯁ ꯑꯃ ꯈꯪꯉꯤ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯗꯣꯛꯇꯔ ꯄꯠꯕ ꯚꯨꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯕꯨ ꯀꯧꯖꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯅ ꯚꯨꯠ ꯇꯥꯟꯊꯣꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯃꯌꯥꯝꯗꯒꯤ ꯇꯣꯞ ꯇꯣꯞꯄꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯅ ꯃꯤꯁꯤꯡꯕꯨ ꯍꯤꯞꯅꯣꯇꯥꯏꯖ ꯇꯧꯗꯨꯅ ꯃꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯂꯩꯔꯤꯕ ꯚꯨꯠ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯏ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯨꯄꯔꯅꯦꯆꯔꯦꯜ ꯑꯣꯏꯕ ꯄꯣꯠ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯛꯇꯤ ꯑꯁꯤꯅ ꯅꯈꯣꯏꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯐꯖꯅ ꯁ꯭ꯇꯗꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯀꯌꯥꯃꯔꯨꯝꯇ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯍꯥꯛꯅ ꯎꯕ ꯐꯪꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠ ꯑꯁꯤꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯁꯛꯇꯤ ꯑꯁꯤ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯁꯨꯝ ꯊꯤꯖꯤꯜꯂꯛꯄ ꯃꯇꯝꯗ ꯈꯪꯕ ꯉꯝꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠ ꯑꯁꯤ ꯑꯆꯝꯕ ꯄꯣꯠ ꯅꯠꯇꯦ ꯃꯍꯥꯛ ꯑꯁꯤ ꯇꯥꯟꯇ꯭ꯔꯤꯛ ꯑꯣꯏ ꯃꯗꯨꯒꯤ ꯃꯊꯛꯇ ꯍꯤꯞꯅꯣꯁꯤꯁ ꯑꯣꯏ ꯑꯦꯛꯁꯣꯔꯁꯤꯁꯁꯨ ꯑꯣꯏ ꯑꯃꯁꯨꯡ ꯁꯥꯏꯀ꯭ꯔꯦꯇꯤꯛꯁ ꯑꯃꯁꯨ ꯑꯣꯏꯔꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁ꯭ꯇꯗꯤ ꯇꯧꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯍꯤꯞꯅꯣꯇꯥꯏꯖ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕꯅꯤ ꯃꯍꯥꯛꯅ ꯅꯈꯣꯏꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯍꯤꯞꯅꯣꯇꯥꯏꯖ ꯇꯧꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯊꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯅ ꯂꯣꯛ ꯇꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯕ꯭ꯔꯦꯟ ꯑꯁꯤ ꯂꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯄ ꯉꯝꯈꯤꯗꯕꯅꯤ ꯅꯈꯣꯏꯒꯤ ꯊꯣꯠ ꯄ꯭ꯔꯣꯁꯦꯁꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯁꯕꯀꯣꯟꯁꯤꯌꯁ ꯃꯥꯏꯟ ꯑꯃꯗ ꯄꯦꯔꯦꯂꯦꯜ ꯌꯨꯅꯤꯚꯔꯁ ꯑꯃ ꯀ꯭रिꯌꯦꯠ ꯇꯧꯕ ꯉꯝꯖꯔꯕꯗꯤ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯁꯤ ꯊꯝꯕ ꯇꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯈꯟꯅꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯅꯤꯚꯔꯁ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯄꯦꯔꯦꯂꯦꯜ ꯌꯨꯅꯤꯚꯔꯁ ꯑꯗꯨꯗꯗꯤ ꯃꯍꯥꯛꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯣꯏ ꯅꯪꯅ ꯑꯣꯏꯅ ꯃꯍꯥꯛꯄꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯥꯠꯃꯥꯒꯤ ꯁꯛꯇꯤ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯔꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯅ ꯅꯈꯣꯏꯕꯨ ꯃꯍꯥꯛꯅ ꯍꯤꯞꯅꯣꯇꯥꯏꯖ ꯇꯧꯗꯨꯅ ꯊꯝꯂꯤ ꯑꯗꯨꯒ ꯅꯈꯣꯏꯕꯨ ꯍꯦꯂꯨꯁꯤꯅꯦꯁꯟ ꯊꯣꯛꯍꯜꯂꯗꯨꯅ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ
ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯁꯥꯕ ꯁꯪꯁꯥꯔ ꯑꯃꯗ ꯅꯈꯣꯏꯕꯨ ꯊꯝꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯃꯁꯤꯒ ꯂꯥꯟꯊꯦꯡꯅꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯁꯥꯅ ꯅꯁꯥꯒꯤ ꯁꯦꯜꯐ ꯀꯣꯟꯐꯤꯗꯦꯟꯁ ꯑꯗꯨ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕ ꯇꯥꯏ ꯇꯣꯞꯇ ꯊꯝꯕ ꯇꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯌꯣꯒ ꯁꯥꯙꯅ ꯇꯧꯗꯨꯅ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁ ꯑꯃ ꯅꯪꯒꯤ ꯋꯥꯈꯜꯗ ꯁꯦꯝꯕ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ ꯅꯁꯥꯅ ꯅꯊꯟꯗ ꯁꯦꯜꯐ ꯍꯤꯞꯅꯣꯇꯥꯏꯖ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯥꯗꯣꯛꯇꯨꯅ ꯅꯪꯅ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯒꯤ ꯀꯜꯄꯅꯥ ꯇꯧꯒꯗꯕꯅꯤ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯗꯣꯛꯇꯔꯅ ꯃꯍꯥꯛꯄꯨ ꯍꯤꯞꯅꯣꯇꯥꯏꯖ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯃꯍꯥꯛꯄꯨ ꯊꯥꯔꯝꯃꯤ ꯃꯍꯥꯛꯅ ꯁꯃꯨꯗ꯭ꯔ ꯑꯗꯨꯕꯨ ꯏꯃꯥꯖꯤꯟ ꯇꯧꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯀꯅꯒꯔꯥꯖꯨꯅ ꯃꯍꯥꯛꯀꯤ ꯍꯤꯞꯅꯣꯇꯥꯏꯖ ꯑꯗꯨꯕꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯒ ꯀꯅꯒꯔꯥꯖꯨꯅ ꯃꯍꯥꯛꯀꯤ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯨ ꯍꯥꯏꯕꯗꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯆꯥꯛꯁꯤꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯖꯨꯒꯤ ꯃꯀꯣꯛꯇ ꯍꯥꯞꯆꯤꯜꯂꯝꯃꯤ ꯔꯥꯖꯨꯒꯤ ꯃꯀꯣꯛꯇ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯨ ꯃꯍꯥꯛꯄꯨ ꯑꯁꯨꯝ ꯀꯟꯇ꯭ꯔꯣꯜ ꯇꯧꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡ ꯎꯔꯨꯕ ꯃꯇꯝꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯍꯤꯞꯅꯣꯇꯥꯏꯖ ꯑꯗꯨꯕꯨ ꯊꯨꯒꯥꯏꯈꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯀꯟꯇ꯭ꯔꯣꯜ ꯑꯗꯨꯕꯨ ꯊꯥꯗꯣꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯖꯨꯅ ꯎꯔꯤꯕꯁꯤ ꯀꯅꯒꯔꯥꯖꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯒꯨꯍꯥ ꯑꯃ ꯂꯩꯕ ꯖꯒꯥ ꯑꯃꯗ ꯃꯤ ꯑꯃꯒꯤ ꯃꯉꯛ ꯂꯦꯟꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯔꯥꯖꯨꯒꯤ ꯃꯃꯤꯠꯇ ꯑꯗꯨꯃꯛ ꯀꯅꯒꯔꯥꯖꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯎꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯗꯣꯛꯇꯔ ꯑꯗꯨꯅꯗꯤ ꯃꯍꯥꯛꯀꯤ ꯍꯤꯞꯅꯣꯇꯥꯏꯖ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯃꯍꯥꯛꯅ ꯐꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕ ꯇꯥꯔꯒꯁꯨ ꯀꯅꯒꯔꯥꯖꯨꯅ ꯁꯦꯝꯂꯤꯕ ꯏꯃꯥꯖꯤꯅꯔꯤ ꯋꯥꯜ ꯑꯗꯨ ꯑꯗꯨꯃꯛ ꯃꯍꯥꯛꯇꯤ ꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯔꯥꯖꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯎꯔꯤꯕꯗꯨ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨꯒꯤꯗꯤ ꯃꯁꯤꯗ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯀꯥꯗꯨꯗ ꯆꯪꯈꯤ ꯀꯥꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯀꯅꯒꯔꯥꯖꯨꯅ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗ ꯑꯃꯨꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯅꯒꯔꯥꯖꯨꯅ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯏꯃꯥꯖꯤꯅꯔꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯃ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨꯗ ꯐꯤꯠ ꯇꯧꯈꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯨꯅꯨꯄꯤ ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯕ ꯃꯇꯝꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯃꯇꯝꯗ ꯃꯁꯨꯅꯨꯄꯤꯗꯨ ꯁꯤꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯟꯅꯕ ꯍꯣꯠꯅꯖꯈꯤ ꯑꯗꯨꯕꯨ ꯃꯁꯨꯅꯨꯄꯤꯗꯨꯕꯨ ꯀꯟꯕ ꯉꯝꯈꯤꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯨꯗ ꯎꯍꯟꯗꯨꯅ ꯊꯝꯃꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯣꯛꯇꯔ ꯑꯗꯨꯗꯤ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯀꯅꯒꯔꯥꯖꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯥꯒꯠꯂꯤꯕ ꯏꯃꯥꯖꯤꯅꯔꯤ ꯋꯥꯜ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯜꯂꯛꯈꯤ ꯀꯅꯒꯔꯥꯖꯨ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯀꯅꯥꯅ ꯀꯅꯥꯒꯤ ꯑꯁꯣꯟꯕꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯈꯪꯏ ꯃꯔꯝ ꯑꯗꯨꯅ ꯇꯥꯔꯒꯦꯠ ꯀꯗꯥꯏꯗ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯂꯣꯏꯅ ꯈꯪꯏ ꯃꯗꯨꯒꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯔꯥꯖꯨꯗ ꯅꯪ ꯅꯁꯥꯅ ꯁꯦꯜꯐ ꯍꯤꯞꯅꯣꯇꯥꯏꯖ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯍꯥꯏꯒꯦ ꯇꯧꯕ ꯇꯥꯟꯖꯥꯗꯨꯗ ꯀꯅꯒꯔꯥꯖꯨꯅ ꯃꯍꯥꯛꯄꯨ ꯍꯋꯦꯂꯤꯗꯨꯗꯒꯤ ꯂꯪꯊꯣꯔꯛꯈꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯀꯅꯒꯔꯥꯖꯨ ꯊꯣꯛꯂꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯪꯏ ꯃꯗꯨꯗꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯑꯁꯨꯝꯅ ꯁꯨꯝ ꯇꯝꯕꯤꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯁꯤꯟꯖꯔꯤꯕ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯐꯦꯜ ꯑꯣꯏꯔꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯪꯕ ꯍꯧꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯈꯤꯕꯅꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯈꯤꯕꯗꯨꯁꯨ ꯀꯅꯒꯔꯥꯖꯨꯅ ꯑꯌꯥꯕ ꯄꯤꯔꯗꯨꯅ ꯆꯪꯍꯜꯂꯛꯈꯤꯕꯅꯤ ꯇꯥꯟꯖꯥꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯑꯅꯤꯇꯥ ꯍꯥꯏꯔꯤꯕ ꯔꯥꯖꯨꯒꯤ ꯈꯨꯡꯒꯪꯗꯒꯤ ꯅꯨꯄꯤꯗꯨꯁꯨ ꯂꯥꯛꯂꯝꯃꯤ ꯔꯥꯖꯨꯗꯤ ꯍꯧꯖꯤꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯔꯝꯗꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯆꯞꯇꯨꯅ ꯂꯩꯔꯤ ꯃꯣꯏ ꯑꯍꯨꯝ ꯑꯁꯤꯗꯒꯤ ꯅꯪꯅ ꯅꯨꯡꯁꯤꯔꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯗꯤ ꯑꯗꯨꯃꯛ ꯆꯠꯊꯗꯨꯅ ꯂꯩꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯊꯦꯡꯅꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯃꯍꯜ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯠꯇ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯨꯔꯥꯟꯕ ꯀꯌꯥ ꯑꯃꯔꯣꯝ ꯂꯥꯛꯈꯤ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃꯅ ꯃꯄꯥꯟꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯅꯨꯡꯗ ꯃꯉꯛ ꯀꯛꯊꯠꯇꯨꯅ ꯌꯥꯟꯗꯨꯅ ꯊꯝꯃꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯗꯨꯗ ꯔꯥꯖꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯏꯄꯨꯅ ꯃꯍꯥꯛꯀꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯂꯣꯏꯅ ꯕꯂꯤ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯈꯣꯏ ꯃꯉꯣꯟꯗ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯈꯣꯏ ꯂꯃꯟ ꯈꯨꯝꯕ ꯌꯥꯔꯔꯣꯏ ꯑꯩꯒꯤ ꯏꯄꯨꯗꯨꯗꯤ ꯅꯍꯥꯟꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯒꯤ ꯃꯀꯣꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯒꯤ ꯃꯤꯁꯤꯡꯕꯨ ꯍꯥꯠꯂꯤꯕ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯑꯩꯅ ꯂꯦꯝꯅ ꯊꯥꯒꯗ꯭ꯔꯥ ꯅꯪꯒꯤ ꯅꯄꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯁꯨ ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯔꯥꯖꯨꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯄꯨꯒꯤ ꯃꯇꯦꯡ ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯄꯨꯗꯨꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯂꯣꯏꯅ ꯍꯥꯠꯂꯤꯕꯅꯤꯅ ꯍꯥꯡꯕ ꯌꯥꯗꯦ ꯍꯥꯏꯕ ꯊꯣꯡ ꯑꯗꯨ ꯔꯥꯖꯨꯅ ꯐꯛꯀꯥꯏꯔꯗꯨꯅ ꯆꯪꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯄꯨ ꯑꯗꯨ ꯃꯉꯣꯟꯗ ꯆꯪꯂꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯣꯛꯂꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯂꯗꯨꯅ ꯂꯣꯏꯅ ꯐꯨꯊꯈꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯁꯛꯇꯤ ꯄꯨꯊꯣꯛꯇꯨꯅ ꯂꯣꯏꯅ ꯐꯨꯊꯠꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯍꯨꯝꯗꯨꯁꯨ ꯌꯥꯝꯅ ꯉꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯤꯔꯗꯨꯅ ꯂꯣꯏꯅ ꯍꯧꯗꯨꯅ ꯆꯦꯟꯅꯈꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯖꯨꯅ ꯒꯪꯒꯥꯔꯥꯖꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ
Ipugi masasi yam kanangamdre maramaduna Ipupuduna Havilida Law had an upon Torque. Matusuna Gangaraju Maboga de Lobalami, Mabogaduna Gangaraju Uramatamda, Mamataki Wari Kardinishangaki, Amazama, Mapamaduda, Adamuk, Montaduna, Tado Lake, Maramaduna Gangarajuna, Razuki Mabogadabo Hospital, Pudun Lalami, Madidi Gangaraju, Rajuda Fontosuna had a livase, none had a Pugimadong in a isto, Labogadu Punava, Lovachalu Matamaduda. Mau Wantarakuna ay upalitavati hospitalized to Krehadun Herke. Wapam Daramatamda Somnakanda Rajudi Yamanak Pahabidori, Madam De. I did no wonder Fontoduna Tumna, high capability Haduna, Monanga Raju Harami. Madidi Rajuna Herlivasana, Equa Pudi, Sikibuquiri, Aduga, Madu Wapamatu and no wonder Fontoduna, high capability Hadun Herke. Masino Talibasi, Masiki plan, Kutimuk Sangati, Ponto Wakopa Mam Sangase. Kana Rajuna to Ngatan Habasi, a queen of Kamangamli, Makogi Buddha City, Yam advance way above, when get away by Buddha Lemle. Razusum Hakama Bogodabu Yamanushichaba Gopanina, Mausuma Bogodabu, Unimuna Kamangam Kide, Adoma, Mahala to the Gidi, talk to the Japadia, the Banina, Upali the Bahabdo K. Razusu, Saudana Mahana, Mapan Tole, Amazon Bessina Porokibakari do, Saudana Tordra Gake and Kaiduna, Tugaiduma, Hospital Tamala K. Aduga hospital Rama, Mabuku Jeremy, Mabuku Urbata Mingadra, Maki Wakalda, Kanagrajula to Herlivasi, Nang Hodi Ribasi, Hospital Day, Nang di Mahalasigi Manunda the Maglady, Nanga Wakala Mapamadra Chalibani Hadun Herake, Puna Muxingasi, Nangi, Wakali Hadun Herake, Madigidi, Rajusuki and Taraki, Amazon Mahana, Lipton Lerem Libasi, Hosi Hosimak, Havili, Duda Lipton Leremli, Adugarajuna Kamangam Libasi, Mark Havili Dudagi. Talk his rehabasi Kamangam K. The same Habitaragadi Kanak Razuna Sakatpa, imaginary wall at the Razudi Kuchitabo Lemle. Adugo Wapam Kudimaksangasi, Kanak Razuna, Razuda Hydrolemli, Adugo Mahana Makatare, and the Glock to Riba Amavashash Nagina Bogosibo Aina Hatokani, Siramdai Madamaduda Aina Tantrika to the Haiki, Kari Haiki Hitaragadi, Ayasi Amuhana, Mapoga Mapotuna, Agilantum Sangasi, Ayamuhana, Oibapami Hydra, Mangon Haikevani, Maramaduna. Maunay unharak libase, Karigumba in Amuhana Mapoga Mapopa Pam Tarakadi, Agin PC, Hinduna Levidi Yaroi, Mahasusi Gadabani, Aduga Agi Pop Singase, Mapomusilo Shangadabani, Aduga Ine Sikrabamatunda, the Midhomni Subadagi, Agi, Sibagi Pao, Si Nangina Bogadura, he had Aina Kanganbani, Aduga, Masu, Agi Naltala Nava in Hona Kibani, Gaga Devigi Adamasina, a same with Hawaii Oibanina, I saw Pop Singadri Kolatuna Amuhana, Mapoga Mapopa Pang Duribani. Aduga in a chay Taruk Churakoma Maduda, Aikilantum Sangasi, Amuda Mohana Pangani, Aduga Amuksini, Aduga Mohana Pokani, Aduga Aina Aikilantum Sangasi, Aduma Pusi Chupa, Amazon Mapo Mapo Kudimakta, Aduma Ayo, Ladribni Hadun Harake, Madidi Razusu, Saumur Lucre, Aduga Master Mapamadu Ladiba, Mina Mama Paraduna, Mahana Mahaladu Manunga Janke, Aduga Mahaladu Manunga, Seltum, Lantum Ladiba Kadr Changai, Mausu Mamataki Matamda. Kanagrazuki Hawaii today, Lantum was the Yaudu lady have a weapon in the Changatuna. Sanalupa, Pushasing ado Maita Bahorke, Mapamaduda, Kanagrazuda to Hadaglibase, none of Mamantaki Matamda, Hospital Saluri Bado, Nana de, imagining wall ne Hydra Columbia, Adapunang, Hospital to the Ashimbo in the Salubani. Aduganana Hoji Maita Ribase, Nang in the Bokpuni Hadun Harake. Somakanda, Razusukian Tadri Madam de, Mahana Hoji Tori Basikarino, Asim Manakaramano, Aran Manakaramano have say Kamungamdre. Maki Mang the Mahana, Pashasing at the Maitari and Haitaragaso, Mana Maitari Padidi, Mabuki Makong the Oil Leremli. Hosi Mahana, Lady Bamong, Sikarino have seen Magan Tadre, Mamma, the Lady Bra Natragana, Hospital, the Lady perhaps the Mark Kong Outcre. Mana the Mark and Mabuki Makong at the Maita Taragaso, Maboga to the Hinglibanina. Kanarazuna Mark and Maboga the Wahana with the Muta, Hospital, the Lake, Amazon, Mana Mark and Maboga the Kanjana Hondarame. Mana the Saint of the Lady Vasi, Havili Duzane, Adubu Markima Mitade, Hospital is in Ado Adumak Wandura Kanak Razuna Tamame, Mark Karito Gadam the Kangre, Mark Kanak Razuga, Matokaram Ranting Nagadam no Hapsiki and Takidre, Matki Master Doctor Raduna Harakio from Singadonishangaki, Aduga Masala Masabo, controlled of the Raduna, Masam Matanda concentrate on the Honarame, Amazon Masam Matanda, self-hypnotized on the Honarame, Mahosi Mark and Mabogase, Ras Mahaladuda lay Haduna Kanjaba Hor K. Mapamadura Maboga the Bumana, Ras Mahalatu the Urami, Adugaga Divina, Marki Masunopa the Bo motivate Doctor Leremli, Nangase, Debi Maki, Bona Pokebani, Maramadura Nangase, Heta, Matiri Hydra Kanbayaro Hedun Hake,
ꯃꯇꯧꯕꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯖꯨꯁꯨ ꯁꯛꯇꯤ ꯑꯃ ꯐꯪꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯀꯅꯛ ꯔꯥꯖꯨꯒ ꯂꯥꯟꯊꯦꯡꯅꯔꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯖꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯀꯅꯛ ꯔꯥꯖꯨꯒꯤ ꯂꯟꯊꯨꯝꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯃꯩ ꯊꯥꯕ ꯍꯧꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯁꯤꯡ ꯊꯨꯝꯃꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯑꯆꯧꯕ ꯒꯨꯝꯚꯤꯔ ꯑꯃ ꯊꯣꯛꯂꯛꯈꯤ ꯒꯨꯝꯚꯤꯔ ꯑꯗꯨꯒ ꯔꯥꯖꯨꯒ ꯂꯥꯟꯊꯦꯡꯅꯔꯝꯃꯤ ꯒꯨꯝꯚꯤꯔ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯒꯨꯝꯚꯤꯔ ꯑꯗꯨꯕꯨ ꯔꯥꯖꯨ ꯑꯗꯨꯅ ꯌꯥꯝꯅ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ ꯀꯅꯛ ꯔꯥꯖꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯍꯜ ꯑꯗꯨꯗ ꯂꯩꯔꯤꯕꯅꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛ ꯁꯛꯇꯤ ꯌꯥꯝꯅ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯨꯔꯇꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯊꯋꯥꯏ ꯄꯥꯜꯍꯜꯂꯗꯨꯅ ꯃꯍꯥꯛꯅ ꯔꯥꯖꯨꯗ ꯏꯊꯤꯛ ꯇꯧꯍꯜꯂꯛꯈꯤ ꯑꯗꯨꯕꯨ ꯃꯨꯔꯇꯤꯁꯤꯡ ꯑꯗꯨꯗ ꯆꯪꯂꯤꯕ ꯊꯋꯥꯏ ꯑꯗꯨꯗꯤ ꯔꯥꯖꯨꯒꯤ ꯃꯃꯤꯗꯒꯤ ꯊꯣꯛꯂꯛꯄ ꯊꯋꯥꯏ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯃꯨꯔꯇꯤꯁꯤꯡ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯔꯥꯖꯨꯗ ꯍꯦꯛꯇ ꯁꯣꯛꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯔꯥꯖꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯨꯔꯇꯤꯁꯤꯡ ꯑꯗꯨꯕꯨ ꯊꯨꯒꯥꯏꯕ ꯍꯧꯔꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯨꯔꯇꯤꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯔꯥꯖꯨꯒꯤ ꯀ꯭ꯂꯣꯟꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈꯤ ꯀꯅꯛ ꯔꯥꯖꯨꯅ ꯇꯧꯔꯛꯂꯤꯕ ꯑꯦꯇꯦꯛꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯖꯨꯅ ꯂꯣꯏꯅ ꯄꯤꯔꯝꯃꯤ ꯑꯃꯁꯨꯡ ꯔꯥꯖꯨꯅ ꯃꯍꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯩ ꯊꯥꯕ ꯍꯧꯔꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯅꯛ ꯔꯥꯖꯨꯁꯨ ꯁꯣꯟꯊꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛ ꯑꯁꯨꯝ ꯃꯥꯏꯊꯤꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯁꯩꯇꯥꯟ ꯑꯣꯏꯔꯤꯕ ꯂꯥꯏ ꯕꯩꯔꯥꯒꯤ ꯍꯥꯏꯔꯤꯕꯗꯨꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯀꯧꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯖꯨꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯀꯅꯛ ꯔꯥꯖꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯂꯥꯏ ꯃꯇꯝ ꯑꯗꯨꯗ ꯀꯅꯛ ꯔꯥꯖꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯐꯔꯦ ꯅꯪꯅ ꯑꯩꯕꯨꯗꯤ ꯍꯥꯠꯂꯅꯤ ꯑꯗꯨꯕꯨ ꯑꯩ ꯁꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯅꯪꯒꯤ ꯅꯕꯣꯛ ꯑꯗꯨꯅ ꯇꯥꯕ ꯃꯇꯝꯗ ꯅꯕꯣꯛ ꯑꯗꯨꯁꯨ ꯁꯤꯔꯣꯏꯗ꯭ꯔꯥ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯃꯩ ꯊꯥꯕ ꯃꯇꯝꯗ ꯅꯪꯅ ꯃꯩ ꯊꯥꯔꯤꯕꯁꯤ ꯅꯪꯒꯤ ꯍꯌꯦꯡ ꯅꯕꯣꯛ ꯑꯗꯨꯅ ꯆꯤꯇꯥ ꯃꯊꯛꯇ ꯂꯩꯔꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯃꯩ ꯆꯨꯕꯒ ꯆꯞ ꯃꯥꯟꯅꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯖꯨꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯀꯅꯛ ꯔꯥꯖꯨꯁꯨ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯔꯤꯕ ꯇꯥꯟꯇ꯭ꯔꯤꯛ ꯕꯩꯔꯥꯒꯤꯕꯨ ꯀꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤꯟꯈꯤ ꯑꯩꯒꯤ ꯊꯋꯥꯏꯁꯤ ꯅꯪꯉꯣꯟꯗ ꯄꯨꯟꯁꯤꯜꯂꯣ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯄꯨ ꯑꯩꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯕꯩꯔꯥꯒꯤ ꯑꯃꯁꯨꯡ ꯀꯅꯛ ꯔꯥꯖꯨ ꯄꯨꯟꯁꯤꯜꯂꯗꯨꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯆꯥꯎꯔꯕ ꯁꯛꯇꯤ ꯂꯩꯔꯕ ꯁꯩꯇꯥꯟ ꯑꯃ ꯑꯣꯜꯂꯗꯨꯅ ꯊꯣꯛꯂꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯂꯤꯕ ꯍꯤꯡꯆꯥꯕ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯕ ꯍꯦꯟꯃꯟꯕꯅꯤꯅ ꯔꯥꯖꯨꯕꯨ ꯃꯦꯠꯈꯥꯏꯔꯗꯨꯅ ꯍꯥꯠꯄꯁꯨ ꯉꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯂꯥꯛꯈꯤ ꯍꯧꯖꯤꯛ ꯍꯤꯡꯆꯥꯕꯗꯨꯒꯤ ꯃꯈꯨꯠꯇ ꯔꯥꯖꯨ ꯂꯩꯔꯦ ꯑꯗꯨꯒ ꯔꯥꯖꯨ ꯃꯥꯏꯊꯤꯔꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯃꯃꯤꯠ ꯎꯏꯁꯟꯕ ꯃꯇꯝꯗ ꯃꯕꯣꯛ ꯎꯔꯝꯃꯤ ꯑꯗꯨꯒ ꯃꯕꯣꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯗꯦꯕꯤꯒꯤ ꯁꯛꯇꯤꯗꯒꯤ ꯄꯣꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯄꯟꯆꯚꯨꯠ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯉꯨ ꯃꯗꯨ ꯅꯤꯡꯁꯤꯡꯕ ꯇꯥꯔꯒꯗꯤ ꯁꯛꯇꯤ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯗꯨꯔꯒꯥ ꯏꯃꯥꯒꯤ ꯁꯛꯇꯤ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯁꯛꯇꯤ ꯌꯥꯝꯅ ꯂꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯈꯤ ꯁꯨꯄꯔ ꯍꯦꯔꯣ ꯑꯃ ꯑꯣꯏꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯑꯩꯅ ꯌꯥꯝꯅ ꯄꯛꯇꯕ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯔꯥꯖꯨ ꯁꯛꯇꯤ ꯌꯥꯝꯅ ꯂꯩꯔꯕꯅꯤꯅ ꯃꯍꯥꯛꯅ ꯍꯤꯡꯆꯥꯕꯗꯨꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯄꯨ ꯑꯗꯨꯕꯨꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯕꯩꯔꯥꯒꯤꯗꯨꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯄꯨꯗꯨ ꯁꯤꯈ꯭ꯔꯕꯅꯤನ ꯃꯄꯨꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯝꯂꯤ ꯀꯅꯛ ꯔꯥꯖꯨ ꯁꯤꯈ꯭ꯔꯕꯅꯤꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯀꯅꯛ ꯔꯥꯖꯨꯅ ꯒꯪꯒꯥꯃꯥꯗ ꯇꯧꯔꯝꯕ ꯖꯥꯗꯨꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯣꯛꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯀꯅꯛ ꯔꯥꯖꯨꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯎꯔꯨꯕ ꯃꯇꯝꯗ ꯀꯅꯛ ꯔꯥꯖꯨꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯁꯨ ꯅꯨꯄꯥꯗꯨꯅ ꯍꯪꯉꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯇꯤ ꯑꯜꯖꯥꯏꯃꯔ ꯅꯥꯕꯅꯤꯅ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ ꯍꯦꯔꯣꯅꯤ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯀꯅꯥ ꯊꯨꯡꯅꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯈꯪꯕ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏ ꯍꯧꯖꯤꯛ ꯍꯦꯔꯣꯅꯤ ꯑꯍꯨꯝꯁꯨ ꯔꯥꯖꯨ ꯊꯤꯗꯨꯅ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯔꯥꯖꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯀꯅꯥ ꯅꯨꯡꯁꯤꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯍꯪꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨꯗ ꯔꯥꯖꯨꯒꯤ ꯃꯕꯣꯛ ꯑꯗꯨꯅꯗꯤ ꯔꯥꯖꯨ ꯅꯈꯣꯏꯅ ꯊꯤꯕ ꯐꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯖꯨꯗꯤ ꯃꯍꯥꯛꯀꯤ ꯁꯛꯇꯤꯗꯨ ꯄꯨꯊꯣꯛꯂꯗꯨꯅ ꯃꯐꯝ ꯑꯃꯗ ꯆꯠꯈꯤ ꯃꯐꯝ ꯑꯁꯤ ꯁꯔꯀꯁ ꯇꯧꯕ ꯖꯒꯥ ꯑꯃꯅꯤ ꯃꯊꯪꯒꯤ ꯄꯥꯔꯠ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯈꯪꯕ ꯌꯥꯏ ꯑꯗꯨꯒ ꯃꯊꯪꯒꯤ ꯄꯥꯔꯠ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯏꯟꯇ꯭ꯔꯣ ꯑꯃꯗ ꯑꯩꯈꯣꯏꯅ ꯖꯣꯀꯔ ꯃꯥꯟꯕ ꯔꯥꯖꯨꯒ ꯃꯁꯛ ꯃꯥꯟꯅꯕ ꯅꯨꯄꯥ ꯑꯃ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯎꯕ ꯐꯪꯂꯤ ꯑꯗꯨꯒ ꯃꯨꯚꯤꯁꯤ ꯄꯥꯔꯠ 2 ꯂꯥꯛꯈꯤꯅꯤ ꯑꯗꯨꯒ ꯄꯥꯔꯠ 2ꯅ ꯔꯥꯖꯥ ꯁꯥꯕ ꯁꯔꯀꯁ 1935 ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯥꯡ ꯑꯁꯤꯗ ꯃꯨꯚꯤꯁꯤ ꯂꯣꯏꯁꯤꯟꯈꯤ ꯃꯨꯚꯤꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯈꯔꯗꯤ ꯆꯩꯔꯛꯀꯅꯤ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯆꯩꯔꯛꯀꯅꯨ ꯋꯥꯔꯤꯁꯤꯅꯅꯤ ꯑꯏꯕ ꯑꯃꯁꯨꯡ ꯗꯥꯏꯔꯦꯛꯇꯔ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯆꯩꯕꯤꯌꯨ ꯊꯥꯒꯠꯆꯔꯤ